Image Paodam yang tabiri bersingbu Yumnam Anuradha Devi nai kongona kurum zari. Hozeng maroi ba pauda. Oil pump da thau loba miyamna social distancing leram dabada ngapo pokrai. Sana thangna buge polam sing miyam da lepta na yan thongnari. Loinana khangabok amasung sanga yumpom da hida kapthokrai. Hozeng pausano na bizari. Thau pump sing da thau long na bagi miyamna kiu lepada social distancing leram daba ubada Chief Minister NBN na ngapo pokpaga loinana Miyamna social distancing lehna bagi apamba phongdokrai. Ngasi ayuk hanagi Deputy Chief Minister Dr. L. Chandramani leikidabagi hangba chapada Tera Bazar da leba walpamda miyamna thaugi kiu lepada social distancing leram dabadagi khoisaunaraba Chief Minister na gari dagi kumtharaga oil pump ge akoibada makongna chatuna thau loriba sing lenga ki karmasari singda hangba loina na mafamadu da duty toramba police personnel singda I card check tongna bakhanganki amadi social distancing lehenaba amadi lenga ki karin marsari sing natabasing mayum da halanaba sukhangan ki Chief Minister na leina sigyamna satiba leina ne khajiktang soibada aikoi punama awaba tagadoribani aikoi 60 minutes e hanya suphangdoki COVID-19 gi taking na P3B pumbada wanariba tanza asida mioi kharana essential commodity su nataba kwa manabo private air cargo waidaga Manipurda pusalaglambada miyamna Nungnangba pongnariba adugumna sarkasu sapsana phawi maramasina generiba miyosing mathakta action logani haina Chief Minister NBN apodokre COVID-19 laina asina paksana sandurapa ase thenganaba sarkana lebak sinba thungna lockdown sarthaduna lakpane hariba lockdown ta manung asida essential commodity natana putopusin tawada thingbalai hariba athingba ase thugaiduna kwamana purambagi damak action ase logadabani Pusalakiba kwamana loinama khara amana singsamai police station da khara amana airport police na section ngak sendana thamle senariba police adu su yengsinaba police temp amasu thamle maramasina miyam nipai bigano sungsoi soidana action logane kwamana singasi mioi kharana lanai oina cargo plane ta waidaga pujarapane sarkana karigumba mari amata leinade sarkage oina su sangtraba yadaba Potsang sing hidang lang thak laying bada sizinagada PPE ne chingba cargo flight ta adum pusilakle maramasina miyam karishu mi paninga leite haike hojiki phariba kwamana hana pharga leiriba kwamana yankhai humdoi aikoi market amata da manamdi essential commodities natna yonba yadra mina kwamana si yonbagi du madu yoleba sing illegal oigani hojik adu illegal oina yolamba sing aina phaba yai sima mayamna khambire adagi huji adagi airport manunga leiribodo puthorakna honabada moi akhoidagi permission nirakani madu akhoina madudi essential commodities nata mina akoi government permission piroi adu permission pi dagadi manungai puthorako yadre yes marakta machet macha khara mang khre khokhre na paksan santoi madu tariba police to ki mathakta atopa surveillance team mamusu akoi thammi aduna hujik airport ki machet marang khara mana manga tara putho amba bawda ko hujik phabagi paw leire aduna praja singdai na appeal tawjari si achouba issue maruiba issue da koi focus pisi hairi ba sugumba posidi aikoi government gi machinery na sab sana koi yangsil kana praja da kaiba pidana ba miyam da kaiba pidana ba ain gi matungina koi thabak lokhuchari haidra miyam da confidence thajab da pijari Manipur ki Governor Dr. Nazba Haptulana Mahaki Chahi Amagi Talaki Charter Contra Prime Minister Citizen Assistant and Relief in Emergency Situation Fund donation Taukre Apunba Sempam Lopalak Taranito Lising Humpu Asi Salibata April Dege Horaka Chahi Amagi Oigene Coronavirus COVID-19 pandemic asina malemge amadi lebaka sige miyamna awa anakya nangale gamina su tamthiraba laina ase tingna ba section tawrakya lokhale haina governor na thadorpa statement amana hairi governor na USA da labor Indian community da so prime minister cares panda ting bang bina basu apel tawki
JP Women's College Dhanamanjuri University के Principal Dr. R.K. Tampasanana College asigi teaching amasung non-teaching staff singi apan basampam lupa lakh ahom lesing humbutra mga chatuk Chief Minister's COVID-19 Relief Fund Director University and Higher Education Manipur da jeg oina khosina kre Manipur gi oina ahanba positive oikhiba thangmai bandagi vihimi ngasai mahaki aroiba test tobada negative oire haina hal minister Alexander Kumana lauthokre bimi atuba matamda disaster tawrakane hairi bimina negative orakpada lamna masagi miyamda Zeninski medical timbo ngamkhai leitena thagatpa phungdorakle loinana rims da layang liba ani suba positive oiriba lilongdagi Abdul Rahman su atuba matamda pagalakpa orasuna haina mabuda thawnirakle COVID-19 lamthengnabada Mateng oina bahaiduna lebakasagi president vice president amadi state kudimake governor singi chahi amagi talab chada kontra kaktuna COVID-19 relief fund mateng panglakani haina union minister Prakash Javadekar na phongdoki bagaloina member of parliament singi su chahi amagi talab ke chada tara kaktuna relief fund mateng panglakani hairi Khangabo kendra COVID-19 amaramo iduna miyamna nongmada changba chana thanaba polam singi awaba mayongnariba ase kharamakhay koknaba ngamnanaba haiduna BJP Manipur Pradesh ke former vice president oiramba TS Zadumanina honazaduna kendra asage miyamda phanganabagi damak ngasidage polling khangalaba mihut singda tilau amadi alu vaccine yenthopa hokre kendra sida polling nifutaret leibagi manungda ngasi polling kunma thoida polam sing adu yenthokladuna Zadumanina high walhuliba polling sink asida supinanaba polam sing leide aduba matamda yanthoklakane mahaki maikaidagi kendra asigi mafam kyada zilla parisat member amade pradhan singha loinaduna thangnabi isingka phangananabagi thabak su chatari amadi ising pugbada sizinariba gari singi thausu phangale lowdawna marampo iduna kendra singi miyamna chanaba polam sing Wat kane haibagi mipaiba phawigano lengana mapan thopigano hairiba niyam sangasi aikoi punamangna induna mipainariba lai yong asidagi ngakthongnaba punahona minase hana puduragle aigi makeidi gamjabu hona jaraga kendra sigi leripa polling ni puteresigi manungda aida pijeri basi aikogi polling amada aikogi ngasigi samna panjarakanda gi but president leire hariba by 41 da hujujik man lobby is the alu bekhai tara truk haibadi aikogi kg chani pan gi tara taret aduga tilho kg chambri ga tara sumaina koi patang sina pijeri Ngarang Kaksing Kunaw Municipal Council ki chairperson oiriba Srimati Kumusam Laima Devina COVID-19 coronavirus ahina khangnaba laina asina marambo oiduna waba mayongnariba ward number 3 ge Praza Yumtong Chani ga yangkhaini choida cheng alu hawai thum thau yenthok mateng pakre Tengnapon district ki manung channa leiba Quata village da Roots for Freedom Quata Festival team pa amadi Manipur Pollution Control Board MPCB Chairman Al Radhakishore MLA Anigi Miang Makada Ngarang Chanaba Pochai Thauthom hand sanitizer marks amadi paisa case oina lupalisang taramangane chingba polam cameram lockdown maram oiraga awaban nanglaba Quata village ke khunja sangde yanthokre hairi Hariba Quata village asida coronavirus na maram oiraga lockdown tawkhibadagi khunja kaya awaba mayongna kre maram maduna Manipurda leiba NGO singna village asibu nuksibaduna mateng pangbinaba haina su phangdorakle Seram Khum Kasar Assamda Manipuri Youth Front of Assam Mifana ngase COVID-19 maram po oiraga India punba numit kumathoini ge lockdown tawasina maram oiraga numit kudingi sura nomlaga chajaba yum kaya marom awaba kaya mayongna krebasida kharadang orabasu mateng ko oina na bahaiduna Mifana yumthom kuntra mukta sengkiji mari alu amasung tumyan thokre Mifana Hangduk Sakiba COVID-19 Mifa Relief Funda itin inaw camerona mateng pangbirakpana ngasi later later singda mateng pangbangam sabani haina Mifa gi Publicity and Information Secretary as Pariton singana pondoki Makatana mahana haikibada miyamna makatana mateng pangbirau aikhoina su miyamda nomagi sangtraba yadaba pulap sing yawnana bahona jagani
Chaurangna hojik phawda mioi taramanga mukna sel oina mateng pangbirakli mifanasu lockdown loidriba phawba angamba mateng pangnanaba honajagani haina phongdoki ngasigi Polambe yanthopagi thoramphadda mipagi president S Herajit amadi S Madhavi Devina chingba miosing sosaryaki ngasi jirabamgi Jakuradhor GP da Pradhan Sadhana Das amadi GP ge member singna GP Asida Ladiba Kunsa Singda Ada Amadi Tumsing Yantokre. Pradhan Sadhana Das na Haikibada COVID-19 Amarambo Iduna Miamna Tengariba Waba Asida Karadang Oidabasu Miamge Mateng Pangsabani Haiki. COVID-19 pandemic na Marambo Oidaga Lena Asi Laksinaba Lengana lockdown Loktoki Badagi Miamna Chana Tangaba Pulam Sing Laishin Bada Tengariba Waba Singasi Kangbiduna Andhra Kendrage ex MLATS Samkumarge Miang Makada Chanathangna Polam Singh Nungbrang Awang Laikai Nungbrang Mayai Laikai Nungbrang Tera Urak Ngamukongda Yantoktana Mating Pangbahokre Lamnamasagi Chief Minister na Chingi Saktungi Matangda Sengdukpiu Mi Amagi Chengkisi Anina Tha Ama Karamna Charaga Hingane Haina Federation of Haumigi President Cherolamana Wahang Hanglagli Zerona Sinapalibadi, Hyderabad district sing Asagi Tongan Bakendra Singda Cheng, Panglibasigi, Chang Manade, Zengkezi Ama Pangba, Ama, Fatana Pangba, Mikoki Kezi, Ani Pangba Kaya Yauri, Madangasida Federation at Tamlibadi, Coronavirus Tege, Ngaktung Naba, Yumdage Mapan Toktana, Lengang locally Batabaka Asidage, Miam Puna, Sagot Piga Dabane, Aduga, Miange Maten Karakara, Pibada Sutagali. Adubu singi mapam singda piriba mateng aside yamna puning nungsiningai oire masigi matangda Chief Minister ge athuwa miyang sangbiu waraba sini nani khangdraba coronavirus ge mayukta lanthingnari ngai sida miyamda phangangadaba cheng maliba sing miyam khangna cherak pitraba phawba maming matha miyamda khanganbiu hairi Manipur yauna malemgi leba kyada santurakliba tamtiraba coronavirus asidagi cheksina leinanaba Manipur pumbada lockdown toriba asigi mathakta Tengnopon district asida tha asigi tang taranithoi pawba lockdown asi hena cheksinaba ngarang Tengnopon district deputy commissioner Ambrose Kumana thokiba Tirolamagi matung ena ngasi More town da mioi amata mapanthona kidre Amaromda More police ke OC Dilukumar yauna Makok Tongba officer Kayanasu More town ta pumbada akan section thaurang kya laukat ke Tawan district ke oina house chathariba curfew amade lockdown thugaiduna lakpa mioi chaniga kuntrama thoi ngase police na detain tawkre ngase detain tawkhiba singka adu Tawan police station ge oina yangkhaini pat Lelong police station ge Nipu Yaripo police station ge na kuntranipan Khongzom police station ge na Marpur Taret amade Hairo police station gina nipani Paraba Singh Mari Lenaba executive magistrate ki mamangda putoklaba matung motor vehicle ek ki makada lupali Singh Tarahumdoiga Johum Konga ke hairi Parchoi Assembly constituency dagi Taruglak ing lisang masamapan humbudra ni toy lisang machamapan humbudra mari lisang machamapan marphu lisang machamapan marphu mari lisang masamapan marphudra manga amasung lisang anida Manipur Legislative Assembly Mihut Oiduna Minister Amasung Manipur Legislative Assembly Speaker Odampa Dr. Alexandra Manina Lekidabada the Manipur ex MLS Welfare Association Lekidabagi Imunda Awaba Pungdopage Pausan Pikre Lekidraba Dr. Alexandra Mani Manipura Sangnaraba historian Amasung parliamentarian Amane Makumba Ama Lekidabagi Mahot Sinba Hibasi Achoba Singba Ama Oidagane The Manipur ex-MLS Welfare Association members in Minita Patumina Leptuna, Lake Hidrabagi Mapamda Ikai Kunabutki. Lake Hidrabagi among the association gave Mike the Gay Lupalising Tara, Tengbang Oina Kusana Kre Hairi, Lake Hidraba Dr. Alexandra Mani, Mahaki Luinabi Amasung, Machanapi Amatamlame. COVID-19 dagi Karamakai, Jackson Tauranko Oina, KM Blooming Amade MMRC Unity Park, Kangaboke. Chairman Su Oidiba Social Worker KS Manchon Mangangi Lising Makada Kangabo Kendroda Lieutenant Sataragliba Hida Kaptopagi Sarukamba Oina Ngasi Tarungi Chanba Numita Iyok Kangaboki Volunteer Singh Amadi Atopangi Naron Singna Atopam Maka Kaitel VDF Post DC Complex Yana Tobal Atopam
Khungang Nepra Company amade atopang kunauge later khulaksingda disinfected kapthokre. Loinana Social and Cultural Association Saka Lamdinga Loinaduna Wangzing Kaitel Yamna Lamdinge later khulaksingda su hida kapthokre. Numitaruni asida kapthokpa ngamhodaba Zaga Singh Makhatana Kapthokigani Haina Menzor Mangana Podorakle. Ngasisu Makasatrakpa Oina Tareni Chanba Numid Asida Kangabo Part 1 to Part 2 Amade Part 3 ge Manung Chana Leba Mapam Kaya Amade Lerak Singda Iyok Kangaboke Volunteer Loinana Lamnamasige Naharon Singna Paksana Disinfectant Kapthokre. Asagumba Social Worker Oza Menjerge Mating Asigo Kangabok Kungange Praza Singna Tagapa Pondorakle. Kangabo Kendrage Manung Channa Laiba Sanga Yumpange Marin Kun Salam Macha Manung Laikaida Ngase Social Backward People Development Organization SBPDO na COVID-19 ge section Taurangko Aina bleaching powder Amade Fenite Kaptotuna Sangdokre Amade Laikai Asigi Miam na Tangnaba Apawi Isingyan Tokre Sangayam Pangi Marin Kul Haidiba Zaga Asi Toti Ising Pangbada Amadi Turendagi kilometer Amarompla Lamna Labana Tahi Supa Tangnaba Ishingi Awaba Mayone COVID-19 na Wanaraba Matam Asida Laingang na Akanana Laikai Asibu Yangsin Bio Haina SBP DOG Secretary Social Worker Aslam Rastam Podarapi Prime Minister Narendra Modi dagi Hauraga Central Minister Singh Amade Members of Parliament ke talab ke chada kontra chalibasahi sidagi kaktaragani Coronavirus leichna marambo oiduna warebase Union Cabinet na lokibane haina Union Minister Prakash Japika na phondoki Mahana Makatana haikibada President Ramnath Kovind Vice President Venkaiah Naidu amasung State Punamake Governor Singh talabsu chada kontra volunteer ri kaktabada yare Sambam Singh adu Consolidated Fund of India da Hapsangane, Talabda Kaktarakpagi, Tabak Asi, April the Hogani, MP Local Area Development Scheme Su, Tahi Anege Oina Suspend Tobada, Cabinena, whatever Cray. MP LADS Tage Sempump Lupa Kro Taretka, Chamapan Adu Consolidated Fund the Hapsilagade. Lockdown asi karma matamda lokto kadage haina hangba wangi pakumoina Minister Japeka na haikibada national interest wareb logani masagi matangda gamina step punamaktage mothangle Prime Minister Modi na Sonia Gandhi yauna opposition leader Singh Hanagi President Ani amasung Prime Minister Oramba Singh Manmohan Singh amasung HP Devegorage Mot Singh so hanglake lockdown numit kumathuinegi tarom suba numit asida coronavirus case lising mari henkray Pung Kunmari ke Manungda case Chatruka Morputara Humdoi Oiki, Sibana Contranito Oiki. Uttar Pradesh ki Lucknow da Chahi Animakai Sudaba Angangama COVID-19 positive Oide, Angangaduki Mamana State Capital Aduda Ahanba COVID-19 positive Oikibane. Angangadu King George Medical University da Emit Taukre. Nupi Adu Doctor ni Mahag Canada da Salubagi History Lay Heidi. Mahaku Lang Liba Junior Doctor Adu so positive Oide Heidi. Indian Army Special Forces Lamika terrorist Singa Kashmir da Yamnakana Kuthong Nakre, Thodogadu da Pakistan terrorist Manga Hakre, Lanmin Manga Susiki Army Special Force na April Amada line of control Mayada Kongol Tengnarak Padagi Tigatki, Maduda Kulai Matiksana Paiva terrorist Singduga Kuthona Kibane Haidi. Abzagarobada Maroiba Pau Amone Pizidi. Oil from the Tauloba Miamna social distancing, Ledam Dabada Angapokre. Sana Tanabuge Polam Sing Miam the Leptana Yantunari Loinana Kangabok Amasung Sanga Yumpum da Hidakapokre. Imis Paodam, a Sigidi Matanga Sidaloiside, Mian Tabiti Wesung Amokana Krumsari.